ngasi nung daram phong basi phong gi content nang tang la khotcharaga ma'am da share tawjarake film forum gi athingba lairi hauji oiriba covid-19 gi laiset asi noma kangdana leptana sanduragliba asi gi yenglaga film forum na hana thamgiba athingba sing adu makhat sathaba oina film producer sing amadi director sing da film nambi danaba hana thamgiba wafam lengdana lairi adumakpo durdasan amadi lenga ki oiba shooting na singba singdi athingba asina konsiloi hairi kanagumba producer amadi director singna hauji film nambagi thabak sathariba sida tholakpa apapata tholakpa matamda film forum manipur na responsibility lauzaroi haina su khanganjari loinana forum na thengnaba yawrabali matik sab action lokhachagani film forum manipur na anauba shooting sana kanglon amadi SOP ama puthoktri fawba hairiba athingba asibu ngakna satminasi haina su makhatana phongdorakli aduga mayamna su kari mo lebibigi habdu sunjoy shoydana comment amamta thambiramu share video solution jage thank you